Moi pabung. Nang natawrisibu kahino. Itom tahondok piramlibusibu karigino moi pabung. Nang nanasano pa matom tani haydana. Luna tawjaram manasa chawdi basi thamamaga kada haydano nang nachalisibu. Mihoiba khudingmak asiba machangak ni khangabasu nangi seba tawba phagaude pilaude da koi se nate sumaina kaptuna leiba yaba nate ai mana chatkhrabasu leihoriba ainadi isabu mi hoinaba semdaba yate Mapana pamjarambadumak isaku oihandaba yate mana chalamdai khuding isabu soida ngamdanaba ingonda sinarambado ai ngasi su kaude Tabakni edana yumdani na tana leibasu phangde Ahanbi tawrisi posting mafam dada chattuna leirene Imphal da mukta hektara aroidro Ahanbi aidi tabak se tokla sira haina bu khalleda hema karigiya kaidawni yumda leibasu phangdaba tabak sibu namana sana khoi khaktang hundomaga aina chatkidoise pension phangba matam phau oiradi phanadi watline ko adugibu kasu khalbirunuse mi isa piklinga sida sen tanda ya ponte yumgi wabu pura hoina chahi 10 kun thadoktana chatkadaba sunate marak ta shuti leibaga hek lakadori sidi nangnadi hairiba paisa gi ngakta su khanba ya ponte ni narak yeglakpada imung sida nupa amagi darkar di adum leiribani Selgi wadi nang su thabak tawri tolop sari ai su thabak to e haidana phamduna leigadaba natedana dukan la karino business am tawrga leibasu ya heba moi pabuwa adu yamna henjanna su khanbirunusi migi wabu tombo hoisu lei aduga moigi bachawoigi angangsing si su leirisidi yana basinaba haiduni aikoina taliba selsina hojik matam sida isa sembagadi kona kiroi yam watkini Angang singse afaba skunda tamhansi aikoina thabak macha tawrubagi waribase isa singi haktaktadi thohanba ya ponti isa singsibu masak thokpa mi amamamdi ohensi haidaine nangnadi hairiba adubu noi thanmaga chatpase ai chatningdini yengoi nang lehori haidana chattori anbi angang singi kari no awat apa yengsinbiu ko Nang mama nang na nachabu ningthi na seno hai moi gi chahi matang se yamna langning ba matang ni nachabu nang na phaja ni loina biu ko nangi khut pham mamamna punsigi tangkak amamam oiduna nangbu ningsingli Nangna sijanaramba naknaramba pochingda nangi khutphamgi mami tari Isanu pasibu mana kaya daluna tawjakhiba ngasi suning singli ipan loikraba matungdani mana posting dagi suti ilakpani haina thunglakibado Ipan nang na balake tawbani adum hekta thengdoki nangdredo hema kaino ngaiku mi kaidorage ba hema yum mangi bani aise matam ni as nangonda soke haiba nati bema mi isan fasi yengzege tawbani kadai no mapa mandro yenge de kadai no ti yenge ba urabra si yengo tu pura mapa haksilabani
Mapa maladi sa si masak fajaramani. Ho, soidre, yam fajare. Chalo chi. Mi mamangda kai khanda tawranu. Si chalo ba. Musi. Thangnaba sida abo khoi lei habani. U khra kai dra haba nangbo. Oi be ma. Chatrage. Ayo, as. Kaino solakanu hairaga nai mi khajai de si do. Awoi ni anbi. Haiso haibani. Nang si handakti. Yam faja thome bo. Is. Honna tato khitta hubiranu khangjare. Kaya danu yu. Numit kharani tha kharadang posting da leirubada. Aina karimta ka ningsingdrabadawna hairisi. Adubudi hajadeda. Ima isabu nungsibiba dumaktana. Isa singase aina konduna yumda nahak yaudrasu ingna leiba ngamjarini. Nangna ibu nungsibiba luna tawibase leikaigi mipung khudingmakna warina riponida. Adutana aina isa singbu senajaba ngamlibani. Aisu numit humni marini dang suti hek phangbada yumda laknana bahonagi. Ara pasunate hojiktine nangna isa singsibu mi oinabadi honauko. Mapa yaudana chaurukpa machani khanganganuko hanbi. Karigumta hangjage ba? Tabi bro. Karigumta hangjage hai ba? Yumsibo arki Sanajaoba Kari haiba. Kana hoirabano? Yumsibo arki Sanajaoba birabra. Chithi amatang thamjarangge tawbani. Oh, Postman loire. Mani Sanajaoba ni. Yani aingonda sum bibiramo. Ari star chithi ni na yargadi masad pijaningmani. Adubu imung manung waribadi yani adum lokchanbise. Mani imung manungne. Aise magi. Oh, phari itima sida choi amatang sida. Kadada. Sida. Sidara. Oi. Yare ko sida sum yare ko. Yare. Phari yam nungai jiri itima. Amuk yokjakrage. Pani yobiro. Moi pabung. Nangna laikhidraba tungsida nangi mingda lakpa ahanba chithini. Nahak leiringai da su aidi nongmata nangi chithi pakhide thawoikide. Adubu ngasige sidi kamdawgani. Sibu office kira kadaidagi bu tharakli janu. Tu Rajkumar Sanajaoba Singh address isu chumme. From David Rajkumar St. Chris Higher Secondary School Nainital UP. Kanano sidi. Paraga khangagi. Nungsiraba pabung. Ahanba maktada lamdam masomdagi nachana pabungi mafamda ikok no na kurumjari. Kaino ne chithi sibo. Mi onarabra. As lekai sida ming manaba kana gumbagi ka nati address se chummi kaino ne tawrisibo asa machi thini ne amta pakhige nungsiraba pabong ahanba maktada lamdama somdagi nasana pabongi mafamda ikokno na khurumjari ai Chithi asi ibadi iningdrabani imana suyade adubu tungdo irakadaba lambel lamhangna khagadaba punsi anigi langla langjin phangnabagi dama aigi pukningi phumbangnaraba wahang kaya asigi pakhum phangnabagi dama tangai phadana chithi ase ijakhibani Meitei ronse engonda pabungna tambiramba kharaduga iskun taminaba imanaba singdagi tamhobu singdugana ngasidi chithi ase ijakhibani asoiba kaya yarongani sem saduna pabiyoko pabong ai isa si kanano haibase masak taku pame ai sibu mama apa leijadraba orphala mara nati ai orphan macha nati ai imalai imana tapi bai pasu lai
ꯄꯨꯟꯁꯤꯟꯅꯗꯕꯒꯤ ꯋꯥꯇꯅꯤ ꯏꯅꯥꯛꯇ ꯂꯥꯛꯄꯤꯗꯕ ꯂꯩꯃꯤꯟꯅꯗꯕ ꯈꯛꯇꯅꯤ ꯑꯩꯒꯤ ꯋꯥꯐꯝꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯅꯦ ꯀꯔꯤꯅꯣꯅꯦ ꯏꯔꯤꯁꯤꯕꯣ ꯑꯩꯕꯨ ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯄꯥꯞ ꯂꯪꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯃꯥꯅ ꯄꯥꯝꯖꯈꯤꯕ ꯀꯌꯥ ꯄꯥꯡꯊꯣꯛꯆꯕ ꯉꯝꯈꯤꯗꯕ ꯂꯩꯈꯤꯕ꯭ꯔꯥ ꯆꯨꯝꯃꯤ ꯅꯤꯡꯁꯤꯡꯉꯛꯑꯦ ꯋꯥꯐꯝ ꯑꯃ ꯅꯧꯅ Ahanbi, sahi kayagi matungda Imphal posting tarakpase aidi nungaibana loirabani. Aine hena nungaije. Sahi tarani thui tarahumdoi se itomta yumda leiraini. Nate Ahanbi. Isa nupasi aniga oiramadi nang nungaidra. Aidi ani suhalasira haina khalini. Kaino hojikpu ngammaroi mi mamangda ikaise. Machi sina chahi tara surakanda mukpasima makha tarubagi ikaibado hojik phau phatri adubu kaido yegine mi nauron chawan basidi yam phai hainari ni kaino isa nupa mathanta ngai base aidi nuaite machin manau nupa ani suhaningi mathanta pokpasidi mekhet marugumbani hainaidana hainadro ai khoigi di mathanta sunatana machi masu isa hau chauna leirisidi Machin mukpada bu phajana sembira lore nupa hai leibra nupi hai leibra pharadi phada phabani hoida chumna sum hai be wanida ai su taliponida angang mayam ama poksilaga sembi bangam dadna hayangwai moina seibudo ai khoidum norok tani ai ba chindu kaino hai hai de habani panbinu hairaga hekta palle Moi pabung Nangi wahei budi aina phajin bangam khrabasu Nangi apam khorang bagi thamoi do budi aina phajin bangam haudrabra Nate makasina kari hariba Pabung aina ngang oiringai misal school asida lakhiba numit adudagi aigi punsigi nungaibagi numitsu loi khrabra haina khale Pabung ningsingbiribra aidi ningsingli imaga pabunga nei khutna nama sambidu nei bu pubirakhi skungi boarding home asida thambirami aina kaptuna natung indana tanarakhi matamda pabung nei ngonda themjin biraduna haikhiba singada aidi hojik chu ningsingli Hey, karigi kapino. Ha, karigi kapino. Why? Don't cry, my boy. Why are you crying? Don't cry. Yengoi, mapam se, nangi nayumak ni khalu. Laishang ni ningu ko. Mapam sidane, mahi masing ning thi na tamu. Nang na mapung pha na mahi hairaba matam duda, ay koi na nang bu low balakani. Matam du phawa nang School sigi father mother sing na haiba induna apaba mishak ama oidana ba kanna honara uko my boy chalo kap kano se Pabung ai ngasi si imaga pabung ga ya thangakli ithau da puning sangli mikok thongna ba hona bani ithau oiduna talakli school gi exam kaya da aina mako oiduna talakli aina mako oibagi nungairaba pau nakhoida tatna tahle adubo aigi pau si tabada harahobigada aingonda blessing tobigada aibu kondana supigada pabungdi aina ngasi pau ujaba pangdre aina pabung amuk hana ujaba pangnaroidra kaidongmai inakta laktuna imangda leppiragani Aina ngasi thengnariba sibu karino Adubu
ꯏꯄꯨꯔꯣꯏꯕꯕꯨ ꯀꯔꯝꯅꯁꯨ ꯆꯤꯡꯅꯒꯅꯤ? ꯑꯩ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯃꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯈꯤꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯅꯦꯝꯁꯤꯡꯅ ꯃꯍꯥꯛꯄꯨ ꯁꯤꯂꯣꯡꯗ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯔꯦ ꯇꯥꯏ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯔꯧꯈꯤꯕ ꯑꯩ ꯅꯤꯡꯁꯤꯡꯂꯤ꯫ ꯋꯥꯐꯝ ꯑꯁꯤꯃꯛ ꯑꯩꯅ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯍꯪꯈꯤ꯫ ꯍꯜꯂꯣ ꯍꯜꯂꯣ, ꯃꯣꯏ ꯄꯥꯕꯨꯡ? ꯇꯥꯔꯦ ꯇꯥꯔꯦ. ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯑꯉꯥꯡꯁꯤꯡ ꯅꯥ ꯌꯦꯛꯄ꯭ꯔꯣ? ꯌꯥꯎꯗꯦ, ꯀꯩꯝꯇ ꯇꯧꯗꯦ. ꯋꯥ ꯑꯝꯇ ꯍꯪꯒꯦꯅ ꯇꯧꯔꯛꯄꯅꯤ. ꯍꯥꯏꯌꯣ ꯍꯥꯏꯌꯣ. ꯃꯤꯅ ꯁꯤꯗ ꯀꯩꯀꯩꯅꯣ ꯌꯥꯝ ꯉꯥꯡꯅꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯍꯥ, ꯀꯔꯤꯑꯕ? ꯃꯤꯅ ꯍꯥꯏꯅꯕ ꯍꯥꯏꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯤꯕ? ꯑꯁ, ꯌꯥꯔꯦ ꯌꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡ, ꯌꯨꯝꯗ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛꯑꯣ. ꯊꯕꯛꯀꯥꯗꯣ ꯂꯣꯏ ꯇꯣꯛꯄꯤꯔꯣ. ꯑꯩꯅ ꯂꯣꯏꯅ ꯊꯥꯛꯆꯔꯒꯦ. ꯍꯥꯏ, ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣ ꯍꯥꯟꯅ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯈꯣꯗꯅ ꯅꯪꯕꯣ. ꯐꯥꯒꯤ ꯅꯠꯇꯦ, ꯃꯣꯏ ꯄꯥꯕꯨꯡ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨꯀꯣ. ꯑꯗꯨꯗ ꯌꯨꯝ ꯑꯃ ꯄꯥꯟꯕꯤꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯃꯕ ꯅꯠꯇ꯭ꯔꯣ? ꯑꯉꯥꯎꯕꯤ, ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯃꯤ ꯃꯥꯟꯕ꯭ꯔꯅꯦ? ꯍꯥ, ꯅꯪꯒꯤꯗꯃꯛ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯁꯤꯔꯕꯁꯨ ꯁꯤꯔꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯑꯩꯅꯕꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯒꯗꯕ ꯅꯠꯇꯦꯀꯣ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯆꯤꯡꯅꯩ. ꯃꯤꯅ ꯉꯥꯡꯅꯕ ꯍꯥꯏꯁꯦ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯗꯕꯅꯤ. ꯑꯣ ꯑꯟꯕꯤ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯈ꯭ꯔꯦꯗꯀꯣ. ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤꯔꯛ ꯇꯤꯟꯗꯕ ꯋꯥꯔꯦꯝ ꯉꯥꯡꯕꯁꯤꯡꯒꯤ ꯋꯥꯐꯝꯗ ꯅꯪꯅ ꯌꯥꯎꯁꯤꯟꯒꯗꯕ ꯅꯠꯇꯦꯀꯣ. ꯅꯪ ꯚꯥꯞ ꯇꯥꯎ. ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨꯅꯦ, ꯑꯩꯗꯤ ꯊꯥꯖꯗꯦ ꯍꯥꯏꯔꯤꯁꯤꯅꯤ. ꯆꯤꯡꯅꯩ. ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ, ꯐꯥꯒꯤ ꯇꯧꯕꯤꯅꯨ ꯑꯩꯉꯣꯟꯗ. ꯍꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨꯅꯤꯅே. ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯗꯤ ꯋꯥꯁꯛꯄꯤꯌꯨ. ꯏꯆꯥ ꯌꯣꯛꯄ ꯉꯝꯗꯅ ꯃꯥꯡꯒꯦ ꯍꯥꯏꯕꯤꯌꯣ. ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯍꯟꯕꯤ ꯅꯪꯁꯦ. ꯑꯁ, ꯅꯪ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯁꯤꯜꯂꯦꯕꯨ ꯑꯍꯟꯕꯤ. ꯌꯦꯡꯉꯣꯏ, ꯑꯩ ꯍꯌꯦꯡꯃꯛ ꯊꯣꯔꯛꯑꯒꯦ ꯀꯣ. ꯅꯃꯥꯅ ꯆꯥꯕꯨ ꯂꯧꯔꯔꯒꯦ. ꯁꯤꯗ ꯂꯩꯔꯁꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯑꯆꯨꯝꯕꯗꯣ ꯈꯪꯉꯅꯤꯗꯅ. ꯌꯥꯗꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤꯗꯤ ꯋꯥꯁꯛꯄꯤꯌꯨ ꯍꯥꯏꯖꯔꯤꯁꯤನಿ. ꯑꯗꯨꯗ ꯌꯨꯝ ꯑꯃ ꯄꯥꯟꯕꯤꯗꯕꯃꯛꯇ ꯑꯣꯏꯔꯗꯤꯅꯦ, ꯅꯆꯤꯟꯃꯛꯅ ꯑꯃꯨꯛꯇ ꯋꯥꯁꯛꯄꯤꯌꯣꯕ. ꯑꯁ, ꯑꯍꯟꯕꯤ, ꯁꯦ ꯑꯩ ꯌꯥꯔꯦ. ꯋꯥꯁꯛꯑꯦ ꯍꯥꯏꯅ ꯈꯜꯂꯣ. ꯅꯪ ꯌꯥꯝꯅ ꯑꯩ ꯀꯥꯎꯗ꯭ꯔꯤ. ꯅꯨꯃꯤꯠꯇꯨꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯌꯨꯝꯗ ꯊꯣꯔꯛꯇꯨꯅ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯈꯤ. ꯑꯩꯁꯨ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ. ꯀꯔꯤꯒꯤ ꯏꯄꯨꯔꯣꯏꯕꯗ ꯑꯗꯨꯛ ꯀꯟꯕ ꯋꯥꯁꯛ ꯑꯗꯨꯕꯨ ꯁꯛꯎ ꯍꯥꯏꯔꯨꯕꯅꯣ? ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯤꯔꯝꯃꯤꯕꯗꯨꯕꯨ? ꯄꯥꯕꯨꯡꯅ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯞꯄꯤꯒꯗꯕ ꯅꯨꯃꯤꯠꯇꯣ ꯃꯗꯨꯇꯅꯤ ꯅꯆꯥꯅ ꯉꯥꯏꯖꯔꯤꯕꯁꯤ. ꯅꯆꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯖꯗꯦ. ꯏꯃꯥꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ, ꯏꯃꯥ ꯄꯣꯛꯄ ꯑꯕꯣꯛ, ꯏꯕꯨꯕꯣꯛꯀꯤ ꯃꯔꯟ ꯃꯊꯨꯝꯁꯤꯡ ꯀꯌꯥ ꯂꯦꯡꯗꯅ ꯂꯩꯔꯤ. ꯅꯆꯥꯗꯤ ꯂꯣꯏꯕ ꯅꯥꯏꯕ, ꯐꯪꯒꯦ ꯈꯟꯗꯨꯅ ꯇꯥꯟꯕꯗ ꯐꯪꯕ ꯉꯝꯕ ꯂꯟ ꯊꯨꯝꯗ ꯊꯣꯏꯗꯣꯛꯅ ꯃꯤꯇꯥꯅꯤꯡꯗꯦ. ꯅꯆꯥꯒꯤ ꯍꯦꯛ ꯄꯥꯝꯖꯕꯗꯤ ꯄꯥꯕꯨꯡꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯄꯣꯛꯄ ꯃꯆꯥꯒꯤ ꯃꯐꯝꯗ ꯆꯥꯟꯕꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯕꯗꯣ ꯃꯗꯨꯇꯅꯤ. ꯅꯆꯥꯒꯤ ꯑꯋꯥꯕꯁꯤ ꯄꯥꯕꯨꯡꯅ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯆꯍꯤꯒꯤ ꯄꯥꯡꯊꯣꯛꯄ ꯁ꯭ꯀꯨꯜꯒꯤ ꯄꯦꯔꯦꯟꯁ ꯃꯤꯠ ꯅꯨꯃꯤꯠ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯌꯥꯝ ꯋꯥꯏ. ꯁ꯭ꯀꯨꯜꯒꯤ ꯏꯃꯥꯟꯅꯕ ꯈꯨꯗꯤꯡꯃꯛꯇ ꯈꯧꯔꯥꯡꯅꯉꯥꯏꯅꯤ. ꯃꯃꯥ ꯃꯄꯥ, ꯑꯍꯜ ꯂꯃꯟ ꯀꯌꯥ ꯂꯥꯛꯇꯨꯅ ꯎꯅꯔꯅꯤ ꯍꯥꯏꯗꯨꯅ. ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯗꯥꯏ? ꯅꯨꯃꯤꯠ ꯑꯁꯤꯅ ꯃꯁꯛ ꯎꯗꯅ ꯑꯩꯕꯨ ꯐꯨꯕ ꯆꯩꯐꯨ ꯑꯃꯒꯤ ꯆꯩꯅꯥꯅ ꯇꯠꯇꯅ ꯑꯣꯠꯂꯔꯤ. ꯑꯩꯒꯤꯁꯨ ꯂꯥꯛꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯏꯃꯥꯇꯃꯛ ꯂꯥꯛꯏ, ꯃꯇꯣꯝꯇ ꯅꯥꯝꯃ ꯏꯍꯥꯡ. ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯄꯥ ꯌꯥꯎꯗꯅ ꯈꯨꯜꯂꯛꯄ ꯃꯆꯥꯒꯨꯝ ꯏꯇꯣꯝꯇ ꯊꯝꯕꯤꯔꯤꯕ? ꯚꯦꯀꯦꯁꯟ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯌꯨꯝꯗ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯈꯛ ꯌꯥꯗꯦ. ꯃꯔꯝꯗꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯒ ꯄꯥꯕꯨꯡꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ. ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯃꯔꯝꯗ ꯇꯠꯇꯅ ꯍꯪꯉꯤ. ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯃꯥꯗꯣ ꯇꯧꯐꯝ ꯈꯪꯗꯕꯅꯤ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯑꯍꯨꯝꯇꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯑꯩꯅ ꯆꯥꯎꯔꯛꯈꯤ.
ngasi sahi taragi mamangda iskun sida ming sanbiraba numitta pabunggi kusasingna nungsina nanbirambado ningsinglapa khuding itomta yam kapni mama mapagi amatta poksaba masana nauthi sana kezapam leitaduna iskungi boardingi kakhuda amada mittagi pi tarakani khaludabana itomta hangjari kaidamai pabungna inakta laktuna lepirani inakta pabungna lakkadaba numittani nasana khaurangna ngaijari-base ngasi hinda taribasing asibu karino kari pausenno paribasibo mapana naw konbidraba macha magi thamoigi soklaba mapao kaino ina taugadaba kaino makataribasina pabong nasana ijari-basi thiyase sumnatangi wafam anidang haijage khanjabagini pabung amadi imana thamoi tinana yumbanbagi phirep laukiyo matam aduda pabunggi atopa nupi amadi isa singlai haibase imana khangkide hai pabunggi arotpa warina imagi mafamdadi sathina ningba kainabgi lambi amo henbiki pabungna ima isabu pubiduna sagaigi ahallamansing mane makusingda khurumjaduna haibi inbi yumgi mau ama oijaningbagi sagatsaruba imagi manglan aremba tahanbiki lonabi nupi oirubagi phangadaba ikaiba nungsibidaba kayagi oirakadaba punsi maren adugi tamak khanduna taliki hai madumaktana imabu analo henke jat dharma kusuti nadrabi imabudi pabunggi sagaigi itinphamda pusinba khakamloi adubu manadraba nakoinigi nasa oina taibungda phaurakkiba ibudi kari oina ubigadage mi oina poroklaba ai asibu mioiba samaj asida aigi itinpham kaidano imagi sagaida changadra ipagi sagaida chatgadra lamangnaraba aigi lamjing amatang pabungna pibiyo aibu kadaida chatluge aibu nasa oina phangbu mikup aduna manghanbiramlabadi ngasigi mapana nakon bidraba macha amagi maisa ase iphamda khak phanglamloidabane pabung aibu ngakpiyo ai pabungda ninda tokramale handaki mapoktasu pu pang sunane auk nakon phangjadrabada pabungbu ninda tarubagi mathang mapoktasu ima ipa masak khangdana pokpagi pap adudagi nasabu kanbiyo pabung aruba wafam amatang haijage haidun ikiba chithine yam sangdokre pabung imado yam kanna nare ai hei amung yumda thokani pabung imaga naibu mafam asida thabirambane nakhoinina lawba lakpirabadi khanjarubane adubu laibakta atopa ama oina tambiramle khangdre pabung ai satkadoriba khongsilase kaya safagadaba mandre nahanomasu pabunga imaga punna aigi mangda laklami pabungdi matu ison son oi aina kaujababu inaktagi sum lapthoki mai phabu ujabu phangauti ima suadu mangai kauna sum lapthoki aigi naitom tarabo punsi aduda ai makeup tholaki pabung aibu nasani aina khanbirabadi chiraba matam asida aina haijaba wafam amatang shupnagi wafam amatang pabungna yabiyo nasagi chithi asi hek khangbaga pabungbu yumda imagi manakta amuktangdi lahanjaningi soidana lakpiyo lakpidaba yadabaniko pabungna lakpadane imphangi yumda leiminariba imahal amadi isin nausingdo moisi loinabiro aigi mana masa khara kalingai gyal leiringaida ai amadi imabu masak khanganbiduna sagai jatki mafamda tawpham thokpasing adu tawbiduna sangjapam amatangdi pibiyo karigumbada imana sangsar thadoktuna chatkrabadi nasagi apambasingse phanglubagi kalafam leira chumdrane pabung aduga atopa amana ima halamadi sagagi ahalamansinda masimatang suningsingbiyo madudi ima isana pabunggi mafamdagi ahenba amata sutanjaroi
Shamatang Mapana Nakon Bidrama Mama Sabu Nakon Biba Nungsibiba Sagagi ini isani kangan biduna Sangja Pampibiba Asitan Pabungi Sampati Lantumda Pangnabagi Hakti Layadana Imin a Pau Kanna Yangnabagi Hak to Pau Tanzeroi Shamatang Sakana Division now Simbu Sakan and Bio Makogi Damakta Bombum Tingo Pangan Bio Mapangan Sanjil Alaba Pupu Madi Buboksu Wapamse Pami Adu Babon Punamaxi Pangan Biba Pangan Bidaba Babungi Kutalere Lapi Gadava Matamda Mangzong Nana Makada Bijariba phone number Sita Tapiro Soikiba Lankiba Akanba Wahivata Yaurabasu Apangana Sana Mapada Wina Zabani Kanangapiko Arweboina Mukana Kurumjari Nakina Sanupa David Raskuma Ayukarido Taurisibo Asok Tamoy Shawaliva Sinakariki Ay Karitawani Kanate Waliasi Losinduna Tambayaba Warisunat Ahingba Punsigi Ahingba Warid Punsigi Mapao Puba Chithi Ipuroiba na kisimbiram labag kisiya sigilang lalangjit Haina putokani Dharma Sagayjat Amadi Satnabibuki duna ipuroiba na labtok anbiram laba mama machabuti Aina inaktagi kak laptop halaroy Mapagi minung sibu nizarak liba Isaat sibu Ay nanawkon gani Sakang nadriba macit manawsing Ama na ama punung sina bagilipon na Jet na punsilan gani Ay ang magsat gani Punsigi Mapao Puba Chithi sige Khongleida ay sat ka